Lanjena relief camp single ladiba mioy sing na makut na sajab polam sing yonaba stall hangbada kuki na saba pochai kaya stall hangduna leramba thengnabadagi irang hokre Thaudok adu ngarang degi hauduna numit humni chupna pangthokadaba Manipur State Rural Livelihood Mission MSRLM na sinduna iboyai masumang lira sanglenda chathagadaba event of products made at relief camps da kuki gi stall sing hanglambadagi irang adu hawrakhibane irang thokle tabaga mafam aduda Imphal West District ki SP KS Sivakanta amade Imphal East ki SP Dr S Ibomchal lakduna relief camp da leiba miyoi singwari sanaduna irang adu nemthankhe Thaudok adugi matangda 𝐒𝐇𝐀 lanjenaduna sajiwa fabricated house ta leiriba koizam saratna haikibada MSRLM na thoram asi yaunaba takpirakpadagi ayuk pung 8 makhai lakpane adubo makoina lakpa matamda oirom thangbade stall ani hangduna leirame stall amade reserve tawduna leirambadagi miyoi ama lakduna pot thamlamlaba matung Lamhoi Them Churachampur Biyang Haina banner Thechilame Hairiba banner adu karamba mawongda thetlibano hauzik thoklibi irang asda Manipur lengakna khangsinadana tawribra khangna department amana tawbo oirasu lengakna sinba oirasu kari maramgi kuki gi posting asi yolhalibano haina hangbane Maduda MSRLM na khangde Manipur lengakna tawba potni hairambanina lauthokro haiba wafam thamke makhata na mahakna haike program asi haudrabanina matam mangna lagliba relief camp singdagi lakpa iche ijal iyamba singda ngasi nomagi oiba khusumal sagadabani haina MSRLM go wari sanabada saragani hairakpadagi makhata na program asi haubada yanaki adubo kuki singi pot amuk yolamba tarabadi maduda thoglakpa afa fattagi tekchak pumba MSRLM na pugadabani haiba wafamsu fongdokhe Laiba gasi lengakina akoi laiba issue khangbigadamni khangna any department amana bu tawurasu aduga state government sri borsu haiba poche kari bani yahodi hangbane hangma matam jama sri government na torbo poni akoi khangge hai khangda gadi si poche lawthok piro khoi patana mo request awe akoi son mari hangisi loi ama hangba ya loigi poto lawthok harga moigi banner se thesalam bane Yetpatagi masiki matang di irang harupatagi kasai umma pandagi irang laibaduna pochi poto khoi mela se khoi hobung ngamdri adubu banner Helani ba lupa mogi department ni hari ba misak asi koine kuti tiraganda mogi department ni mi ga familiar matungda moi jokko request aujare koi moina tukama koi try amale bo koi bu adugi try to orame manju koi me amda yam request aure koi ai khangho gre sojer gre adu mayam tanga piu bakhata na kuki hai ba chati sigi osak ambo koi sigi stone ta ha ba ya da aduga makhata na kari gumba hatta ba folbata di machi responsible je ngasi MSRL lobi ba aduga ngasi gi Melasi haudrabnina ayuktagi matam mana laiba ising imaibel sinaw mayam gidamagda ngasigi sabam thokpa wages sabigadamni haibasi akoi wari sanaragana moisu madu sajagani haibi aya outibire arapa da laiba putongsa daba hanba ya daba jingju chida lepiro moi department na sana khangna baloi sin haibire aiwa hum thamaganda akoi ngasi melasi haunna ba sidare